ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯣꯠꯂꯣꯏ ꯈꯤꯗ꯭ꯔꯤꯕ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯂꯣꯏ ꯈꯤꯗ꯭ꯔꯤꯕ ꯊꯋꯥꯏ ꯇꯣꯃꯥꯜ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 58 ꯁꯨꯔꯦ 마게 로이나비 순다리 마학수 수버 놈바 간자비 누피니 마학 마사기 자히 양카이 따룩 수레 아한 아니야시기 눅치라바 마차 누파 아마 레이 마차 누파 아두기 눅치라바 마차 아훔 레이 노마 람타기 탕제 누밋 아마다 토말게 마수 아니 토말다 붓기 와리 아마 리비유 마시디 라이기 누밋 이나 라이기 오이바 wari ama taningi haina ningai toroki masida tomal na hairi pare isusa pupuna naha oringai da thokiba asengma thodu amagi wari lirage taroko asum na hairaga wari ama lirakhi tomal na leiriba leikai khun asidagi khara chatlaga labuk lamhang ama lei hariba labuk asi hana ngallingai matamda school boarding oirami अदुबु फत्रबा बुट अमना यामना थीना ओटप नैबद नतना तमथीरबा मिहाट कया सथरपदगी कनासु लैब ngamlaktraदुना कनासु लैखिद्रे मसिदगी स्कूल बोर्डिंग अदु तेमथोक्लगा लौ ओइना उनखिबनी हारिब लबुक असि लंबीगी हेक मताइदा लैबनी अदुगा लंबी अदुगी मताइदा फजरबा मना पुंगलबा उ पांबी कयासु हौरी हारिब उसिंग असि कनानसु मसा थाबा यानबा अमदी उसित थवोइदना मपान इपान थोक्चिनलुरबदी मीदु सीबा मचित खाकना अवाब नंगी हौजिक हारिबा लंबी लम्हांग असि नुंगथी नोंमंगबा अमदी नुंगदांगी मतमदा चटनदबा लंबीनी वारी अदुगी मरक थना तोमालगे मसु नुपी थादोइना हाइरई पुपु कगिनो नुंगथी नोंमंगबदा अमदी नुंगदांगा चटनद्रिबदी बुत थोकप्रा मसिदा तोमालना मखा तारई इशु थोइबिए पुत थोकपद नतिने लंबी अदुगी येत ओइदा मुसिन मुबा अकीबा पोसक मयाम अमना कुइचेन चीलिबनीने मसिदा नतना लबुक मयाइरोमदा लंबी ओइरबोइ निंगदना चेंदरिबनीने मसिदा तोमालगी मसु नुपीदुना ओ पुपुसु थिंगनरबो कमाइना खंगिनो थिंगनरे अदुनबु खंगलिबनीदना अदुदी पुपु वारी तो मखा तारो कमाइना युम यरोखिगे इसु थोइबी हायर अगे मुन्ना ताउको नखोइ नपाबुंगा तिनबा ममानबा जादो कौबा अमगा मबानी कॉलेज की फॉर्म फिलअप तौबा चटकी नुमितु नखोइ बुबोकनदी मंगहा नुआइते लास्ट डेट सु वाटलिबनिना हये ओना चटलो हाइबनी अदुबु नखोइ पाबुंगना ममानबगा चटलौरगे हाइबदगी चटहनखिबनी असुमना मखोइ चटख्रबा मतुंग नुंगथिन पुंग अनि मखाइरोम तारकपदा नखोइ पाबुंगना लेपगा लेरिङैदा तता अमगी पाइथोरकपा चकाना थोमबदा फिबम लुना सोक्ले हाइना ममानबा जादोना पाउ पिरखि पाउ अदु अखोइना लबुक्ता लौ सुरिङैदा पिरकपनि पाउदु हेक ताबगा नखोइ बुबोका आइगसे होबे लोइसलगा हॉस्पिटल चटनबा सेम साखी असुमना चटनबा थौरांग तौनरिङैदा नुंथिलगी पुंग मरी तारकदौरे मसिदगी आइगी काइनेटिक अदु थौदोक्लगा नखोइ बुबोका पुन्ना हॉस्पिटल दा लाखी लंबीदा आइना नखोइ पाबुंगी ममानबा जादोदा करंब हॉस्पिटल दो हंगबदा रिम्स ता लेरंबनी अदु फिबम लुसिलकपदगी सीज हॉस्पिटल दा रिफर तौरे हाइरखी पाउदु ताबदा नखोइ बुबोक्ति कप्पना लोरपनिदा आइसु यामना पाखतखिबनी मसिदगी आइखोइ सीज यौरे अदुगा जादोदा नखोइ पाबुंगी मरमदा हंगबदा महाक्ति आईसीयू दा इंजनग्रे हाइरखी अहानबगी 10,000 डिपोजिट तौबदो नखोइ कका जादोना पुथोकपिरमले मसिदगी मखा ताना लायेंबदा आइखोइना पोरकपा सेनफम सिंदु कोनखिदे
ꯃꯁꯤꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯌꯨꯝꯗꯒꯤ ꯂꯧꯔꯨꯅꯕ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯅꯕ ꯇꯧꯈꯤ꯫ ꯌꯨꯝꯗꯒꯤ ꯂꯧꯕ ꯍꯥꯏꯔꯤꯁꯤꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯪꯉꯒ ꯂꯧꯒꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯇꯣꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯔꯤꯕ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, "ꯄꯨꯄꯨ, ꯀꯀꯥ ꯖꯥꯗꯣꯗꯤ ꯁꯣꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ?" "ꯃꯥꯗꯤ ꯗꯨꯀꯥꯟꯗ ꯀꯔꯤꯅꯣꯃ ꯂꯩꯔꯒ ꯂꯩ ꯍꯥꯏ꯫ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯗꯨꯀꯥꯟ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯑꯣ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯣ ꯄꯨꯄꯨ꯫ ꯑꯗꯣ ꯄꯨꯄꯨ ꯕꯨꯠꯇꯤ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ꯫ ꯕꯨꯠꯀꯤ ꯂꯤꯌꯣ ꯍꯥꯏꯔꯒ..." "ꯍꯥꯏꯃ, ꯕꯨꯠ ꯊꯣꯛꯂꯛꯂꯒꯗꯕꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯑꯩ ꯋꯥꯔꯤꯁꯩ ꯃꯈꯥ ꯇꯥꯔꯛꯂꯒꯦꯀꯣ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯑꯩ ꯏꯊꯟꯇ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯈꯣꯏ ꯕꯨꯕꯣꯛꯀ ꯀꯀꯥ ꯖꯥꯗꯣꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯀꯥꯏꯅꯦꯇꯤꯛ ꯑꯃꯟꯕ ꯑꯗꯨꯗ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯒꯥꯔꯤꯗꯣ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯎꯟꯇꯔꯗ ꯁꯦꯜ ꯂꯣꯏꯅ ꯊꯤꯈꯤꯕꯗꯒꯤ ꯏꯈꯨꯠꯇ ꯂꯨꯄꯥ 50ꯗꯒꯤ ꯍꯦꯟꯅ ꯂꯦꯝꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯊꯥꯎ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯒ ꯊꯥꯎ ꯈꯔ ꯂꯧꯒꯦ, ꯁꯦꯟꯗꯤ ꯍꯣꯔꯦꯟ ꯄꯤꯒꯦ ꯍꯥꯏꯔꯨꯏ, ꯑꯗꯨꯕꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯌꯥꯝꯃꯜꯂꯛꯇꯕꯗꯒꯤ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯗꯨ ꯊꯅꯝꯃꯒꯦ, ꯍꯣꯔꯦꯟ ꯑꯩꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯌꯥꯔꯛꯈꯤ꯫ ꯑꯗꯨꯁꯨ ꯂꯤꯇꯔ 1.5ꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯒꯤ 1.5 ꯍꯥꯜꯂꯒ ꯌꯨꯝꯗ ꯍꯥꯏꯊꯔꯛꯂꯦ꯫ ꯊꯥꯎꯒꯤ ꯉꯥꯡꯅꯔꯤꯉꯩꯗ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯩ ꯚꯥꯞꯁꯨ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯂꯥꯛꯄꯗ ꯒꯥꯔꯤꯗꯨ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯁ꯭ꯇꯥꯔꯠ ꯃꯨꯠꯈꯤ꯫ ꯑꯩꯅ ꯐꯅ ꯀꯟꯅ ꯁ꯭ꯇꯥꯔꯠ ꯍꯧꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁ꯭ꯇꯥꯔꯠ ꯍꯧꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯒꯥꯔꯤꯗꯨ ꯏꯜꯂꯒ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯅꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯑꯩꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯑꯩꯒꯤ ꯃꯃꯥꯡꯁꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯑꯣꯏꯔꯣꯝꯗꯒꯤ ꯌꯦꯠꯂꯣꯝꯗ ꯂꯝꯕꯤ ꯑꯗꯨ ꯁꯝꯃꯒ ꯆꯦꯟꯈꯤ꯫ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯆꯞ ꯂꯦꯞꯄꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯋꯥꯈꯜ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯀꯤꯅ ꯑꯁꯨꯝ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯡꯗ ꯃꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯧꯕꯗꯤ ꯁꯨꯛꯌꯧ ꯌꯧꯔꯛꯇꯦ꯫ ꯑꯩꯅ ꯏꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨꯁꯨ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯅ ꯈꯞꯂꯛꯏ꯫ ꯑꯩ ꯏꯁꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯃꯤ ꯑꯇꯣꯞꯄꯗ ꯐꯣꯟ ꯇꯧꯔꯒ ꯆꯠꯃꯤꯟꯅꯅꯕ ꯀꯧꯒꯗꯕꯁꯨ ꯐꯣꯟꯁꯨ ꯕꯟꯗꯣꯞ ꯊꯝꯗꯣꯛꯂꯝꯂꯕꯅꯤꯅ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯑꯝꯕ ꯑꯗꯨ ꯂꯧꯕꯨꯛꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯈꯤ, ꯑꯗꯨꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯀꯤꯕꯅꯁꯨ ꯏꯁꯥ ꯑꯁꯤ ꯊꯛ ꯅꯤꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯄꯨꯛꯅꯤꯡꯗ ꯅꯤꯡꯁꯤꯡꯖꯗꯨꯅ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯌꯨꯝ ꯇꯝꯅ ꯒꯝ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯪꯂꯨꯝ ꯂꯨꯝꯈꯤ꯫ ꯑꯩ ꯏꯟꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯑꯩ ꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯂꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯈꯤ, ꯑꯗꯨꯕꯨ ꯌꯦꯡꯊꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯂꯨꯝꯃꯁꯨ ꯂꯨꯝꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯅ ꯑꯁꯨꯝ ꯏꯜꯂꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯃꯊꯟꯇ ꯅꯣꯝꯃꯛꯈꯤ꯫ ꯑꯩ ꯒꯥꯔꯤ ꯏꯟꯕꯗꯨ ꯂꯦꯞꯄꯒ ꯑꯩꯅ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯑꯗꯨ ꯇꯥꯅꯕꯅꯤ꯫ ꯑꯩꯅ ꯀꯞꯂꯒ ꯋꯥꯔꯤꯗꯣ ꯍꯥꯏꯕꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯈꯪꯌꯥꯡꯂꯛꯏ, ꯑꯗꯨꯒ ꯂꯥꯏꯠ ꯑꯗꯨꯁꯨ ꯈꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯄ ꯑꯃꯅ ꯑꯩꯅ ꯒꯥꯔꯤ ꯏꯜꯂꯝꯕ ꯑꯗꯨ ꯂꯧꯕꯨꯛꯂꯣꯝꯒꯤ ꯂꯧꯔꯤꯗ ꯑꯣꯏꯔꯝꯈꯤ꯫ ꯑꯩ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄꯗꯒꯤ ꯒꯥꯔꯤꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩ ꯌꯨꯝ ꯇꯝꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯪꯒꯟꯗ ꯃꯤ ꯑꯃꯅ ꯀꯣꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯩ ꯆꯦꯟꯕ ꯉꯝꯂꯛꯇꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯁꯝ ꯁꯥꯡꯕꯤ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯒ "ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯅ ꯂꯥꯡꯅꯔꯛꯏ꯫ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯔꯛꯈꯤ, ꯑꯗꯨꯒ ꯒꯥꯔꯤꯗꯨꯁꯨ ꯄꯨꯕꯤꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯗꯕ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯌꯧꯔꯒ
ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯕꯤꯈꯤ ꯃꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯃꯌꯥꯝꯗ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯁꯦꯟ ꯈꯔ ꯄꯨꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯛ ꯊꯠꯅ ꯇꯣꯃꯥꯜꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯄꯨ ꯂꯝꯕꯤꯗꯨꯗ ꯄꯨꯠ ꯑꯣꯛꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯪꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯂꯥꯛꯏꯅꯣ ꯏꯁꯨ ꯊꯣꯏꯕ ꯑꯗꯨꯃꯗꯤ ꯆꯤꯊꯍꯧꯔꯕ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯥꯏꯒꯦꯀꯣ ꯑꯩꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯈꯣꯏ ꯕꯨꯕꯣꯛꯅ ꯖꯥꯗꯨꯒꯤ ꯐꯣꯟꯗꯒꯤ ꯑꯩꯉꯣꯟꯗ ꯌꯨꯝ ꯌꯧꯔꯕ꯭ꯔꯥ ꯁꯦꯟꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯪꯒꯦꯅ ꯇꯧꯔꯨꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯗꯒꯤ ꯄꯥꯈꯠꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯑꯩ ꯂꯥꯛꯂꯕ꯭ꯔꯥ ꯍꯪꯕꯗ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯔꯛꯂꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤ ꯅꯈꯣꯏ ꯕꯨꯕꯣꯛꯅ ꯂꯧꯕꯨꯛ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣ ꯌꯨꯝꯗ ꯁꯦꯜ ꯂꯧꯔꯨꯅꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯌꯦꯡꯕ ꯂꯥꯛꯄꯗ ꯑꯩ ꯊꯦꯡꯅꯕꯅꯤꯅꯦ ꯃꯁꯤꯗꯒꯤ ꯅꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯥꯏꯌꯦꯡꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯇꯅ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯁꯤꯅꯤ ꯕꯨꯠꯀꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯄꯨꯄꯨ ꯑꯗꯨꯗꯤ ꯌꯥꯝ ꯇꯦꯜꯂꯦ ꯑꯃꯒ ꯂꯤꯌꯣ ꯏꯁꯨ ꯊꯣꯏꯕꯤ ꯃꯊꯪꯒꯤ ꯂꯝꯇꯥ ꯊꯥꯡꯖꯗ ꯑꯣꯏꯅ ꯂꯤꯔꯒꯦꯀꯣ ꯄꯨꯄꯨ ꯋꯥꯔꯦꯕꯀꯣ ꯄꯨꯄꯨ ꯑꯗꯨꯏꯁꯨ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯂꯤꯔꯛꯈꯣꯕ ꯑꯗꯨꯒ ꯇꯣꯛꯑꯁꯦꯕ ꯅꯈꯣꯏ ꯁꯥꯎꯔꯨꯅꯨꯅꯦ ꯑꯩ ꯋꯥꯔꯦ ꯃꯊꯪꯒꯤ ꯁꯣꯏꯗꯅ ꯂꯤꯔꯒꯦ ꯍꯥꯏꯔꯦꯗꯅ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯨ ꯑꯅꯤꯒ ꯋꯥꯔꯤ ꯂꯤꯅꯈꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯔꯤꯕ ꯂꯤꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯣꯃꯥꯜꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯝꯃꯤ ꯇꯣꯃꯥꯜꯒꯤ ꯃꯁꯨ ꯑꯍꯨꯝꯅꯤ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯅꯤꯅꯤ ꯑꯍꯟ ꯑꯗꯨꯗꯤ ꯆꯥꯎꯔꯦ ꯍꯟꯗꯛ ꯀ꯭ꯂꯥꯁ 11 ꯀꯥꯔꯕꯅꯤ ꯃꯍꯥꯛ ꯇꯤꯟꯀꯤ ꯂꯥꯏꯀꯤꯗꯕ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯃꯥꯏꯕꯅ ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯇꯥꯈꯤ ꯃꯁꯤꯅ ꯃꯍꯥꯛ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯇꯧꯔꯒ ꯕꯨꯠ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯈꯤ ꯃꯄꯨꯅ ꯉꯁꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯨꯟꯅ ꯇꯥꯍꯧꯔꯕꯅꯤꯅ ꯕꯨꯠꯇꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯔꯣꯝꯗ ꯃꯊꯟꯇ ꯆꯠꯄꯗꯤ ꯀꯤꯈꯤ ꯃꯃꯥꯟꯅꯕ ꯈꯔ ꯍꯧꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯃꯁꯨ ꯅꯨꯄꯥ ꯅꯅꯥꯎ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯌꯥꯔꯛꯈꯤꯗꯦ ꯃꯈꯣꯏꯁꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅꯃꯛ ꯈꯪꯗ꯭ꯔꯕꯁꯨ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯝꯂꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯌꯧꯔꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯄꯨꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯂꯝꯃꯤ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯔꯒ ꯑꯇꯣꯞꯄ ꯈꯨꯟꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯊꯥꯕꯜ ꯆꯣꯡꯅꯤꯡꯕꯅꯤꯅ ꯂꯣꯏꯅ ꯌꯥꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯇꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈꯤꯕꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗꯦ ꯃꯇꯝꯗꯨ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯕꯅꯤ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯅꯅꯥꯎꯗꯤ ꯕꯨꯠ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯊꯥꯕꯜ ꯆꯣꯡꯐꯝ ꯌꯧꯗꯨꯅ ꯊꯥꯕꯜ ꯆꯣꯡꯂꯤ ꯑꯁꯨꯝꯅ ꯊꯥꯕꯜ ꯆꯣꯡꯂꯤꯉꯩꯗ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯔꯣꯍꯤꯠꯀꯤ ꯃꯃꯤꯠꯇ ꯅꯨꯄꯤ ꯑꯃ ꯎꯈꯤ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯕꯅꯤ ꯃꯁꯤꯗꯒꯤ ꯔꯣꯍꯤꯠꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ ꯃꯁꯤꯗ ꯔꯣꯍꯤꯠꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯄꯔꯞ ꯊꯣꯛꯂꯛꯂꯦ ꯔꯣꯍꯤꯠꯅ ꯍꯣꯕꯦ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯅꯅꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯍꯥꯏꯅ ꯍꯪꯉꯛꯈꯤ ꯔꯣꯍꯤꯠꯅ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯨꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯖꯣꯄꯣꯂꯤꯅ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯃ ꯎꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗꯤ ꯎꯍꯧꯗꯦ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯇꯝꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯇꯝꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯦ ꯃꯈꯣꯏ 3 ꯒꯥꯔꯤ 3ꯗ ꯂꯥꯛꯄꯅꯤ ꯒꯥꯔꯤ ꯑꯃꯃꯝꯗ ꯃꯤ ꯑꯅꯤ ꯇꯣꯡꯂꯒ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ 3 ꯑꯗꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯑꯆꯧꯕ ꯃꯁꯥ ꯑꯃ ꯐꯩꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ 3 ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ
ꯎꯁꯥ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯆꯤꯡꯊꯣꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯎꯁꯥ ꯇꯥꯔꯛꯄꯒꯤ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯕꯝ ꯂꯥꯎꯕ ꯃꯈꯣꯟ ꯑꯃ ꯍꯧꯅ ꯇꯥꯈꯤ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯑꯃꯨꯛꯇꯪꯗ ꯆꯞ ꯃꯥꯟꯅꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯐꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯈꯣꯏꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯊꯩꯗꯣꯛꯂꯝꯕ ꯎꯁꯥ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯀꯩꯁꯨ ꯇꯦꯛꯇꯕ ꯎꯁꯥ ꯑꯣꯏꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯎꯁꯥ ꯑꯗꯨꯗ ꯅꯨꯄꯤ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯍꯥꯏꯊꯔꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯐꯝꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯇꯔꯨꯛ ꯀꯟꯅ ꯂꯥꯎꯔꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯈꯠꯅ ꯇꯧꯕꯅꯔ ꯀꯔꯤꯅꯣ ꯏꯁꯇꯥꯔꯠ ꯍꯧꯕ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯎꯁꯥ ꯄꯨꯝꯅꯃꯛ ꯁꯣꯔꯣ ꯁꯣꯔꯣ ꯅꯤꯛꯂꯛꯈꯤ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤꯗꯒꯤ ꯐꯟ ꯐꯟ ꯆꯣꯡꯊꯅꯔꯒ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯏꯜꯂꯒ ꯆꯦꯜꯂꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯅꯥꯎ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯅꯥꯎꯅ ꯃꯃꯥꯏꯗꯨ ꯃꯃꯥꯡꯗ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯦꯜꯂꯒ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯅꯅꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯣꯡ ꯑꯗꯨ ꯂꯧꯁꯤꯟꯅꯔꯒ ꯎꯞꯁꯤꯜꯂꯒ ꯇꯨꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯆꯤꯡꯈꯠꯈꯤ ꯑꯗꯨꯕꯨ ꯅꯅꯥꯎꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯅ ꯅꯅꯥꯎꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯟꯅꯔꯛꯂꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤꯡꯁꯨ ꯍꯨꯟꯗꯣꯛꯂꯝꯈꯤ ꯅꯅꯥꯎꯁꯨ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯂꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯁꯌꯦꯡꯗ ꯈꯨꯠ ꯑꯃꯅ ꯌꯥꯜꯂꯛꯈꯤ ꯃꯁꯤꯗ ꯅꯅꯥꯎꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯃꯨꯁꯤꯟ ꯃꯨꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯛꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯅꯥꯎ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯑꯃꯝꯕ ꯂꯝꯍꯥꯡ ꯑꯃꯗ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯅ ꯈꯟꯖꯤꯜꯂꯝꯕ ꯊꯥꯁꯨ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ ꯅꯅꯥꯎ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯪ ꯑꯣꯏ ꯃꯍꯥꯎ ꯑꯣꯏꯅ ꯒ꯭ꯌꯥꯟꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯕꯗꯧꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯅꯅꯥꯎꯅ ꯒꯥꯔꯤꯗꯨ ꯏꯁꯇꯥꯔꯠ ꯇꯧꯔꯒ ꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯂꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯁꯤꯡ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯅꯅꯥꯎ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯒꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯊꯧꯔꯛꯏꯕ ꯉꯁꯥꯏ ꯏꯁꯇꯥꯔꯠ ꯇꯧꯕ ꯌꯥꯈꯤꯗꯗꯥꯏꯅꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯅꯅꯥꯎꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯪꯊꯣꯛꯑꯝꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯂꯣꯏ ꯍꯥꯠꯀꯅꯤ ꯅꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯉꯥꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯚꯥꯏ ꯅꯅꯥꯎ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯅ ꯅꯪ ꯍꯨꯟꯗꯣꯛꯑꯝꯕ ꯂꯩꯇꯦꯅꯦ ꯕꯨꯠ ꯊꯣꯛꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯕꯅ ꯆꯦꯟꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤ ꯈꯣꯝꯂꯒ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯪ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯕꯣ ꯃꯁꯤꯗ ꯅꯅꯥꯎꯅ ꯀꯔꯤꯕ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯕ ꯍꯥꯏ ꯃꯐꯝ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏ ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯁꯥꯟꯅꯐꯝꯅꯤ ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯑꯋꯥꯕ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯌꯨꯝ ꯌꯧꯔꯒ ꯀꯔꯤꯅꯣꯗꯣ ꯈꯟꯅꯔꯁꯤ ꯅꯅꯥꯎꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯌꯨꯝ ꯌꯧꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯅꯅꯥꯎꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯏꯜꯂꯒ ꯄꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯅꯥꯎ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯤꯁꯤꯕꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯀꯔꯤ ꯃꯥꯜꯂꯨꯔꯒꯦ ꯃꯁꯤꯗ ꯅꯅꯥꯎꯒꯤ ꯃꯄꯨ ꯑꯗꯨ ꯆꯪꯉꯛꯑꯒ ꯅꯅꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯅꯅꯥꯎꯅ ꯑꯩ ꯅꯅꯥꯎ ꯅꯠꯇꯦ ꯀꯩꯅꯣ ꯅꯣꯏꯅ ꯅꯅꯥꯎ ꯍꯥꯏꯗꯤ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯅꯥꯎ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯣꯝꯗ ꯆꯦꯟꯈꯤꯅꯕ ꯇꯧꯔꯛꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯅꯥꯎꯒꯤ ꯃꯄꯥꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯒ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯅꯥꯎꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯆꯪꯂꯦꯅꯦ ꯑꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ
ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯟ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯪꯀꯟꯗ ꯀꯟꯁꯤꯟꯖꯔꯛꯏ꯫ ꯃꯁꯤꯗ ꯃꯥꯏꯕ ꯑꯗꯨ ꯁꯤꯔꯦ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯔꯒ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ, ꯑꯩ ꯃꯁꯤꯒꯤ ꯂꯥꯏꯁꯦ ꯂꯩꯇꯥꯏꯅꯕ ꯉꯝꯂꯔꯣꯏ꯫ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ, ꯃꯗꯨ ꯀꯧꯗ꯭ꯔꯕꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯞꯆꯈꯤ ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯉꯁꯤꯒꯗꯤ ꯊꯦꯡꯂꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎꯒꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯞꯆꯈꯤ, ꯊꯋꯥꯏ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯉꯁꯤꯒꯗꯤ ꯊꯦꯡꯂꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯈꯤ꯫ ꯃꯇꯝ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯅꯅꯥꯎ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯨꯠ ꯁꯨꯠ ꯀꯞꯂꯛꯏ꯫ ꯅꯅꯥꯎꯒꯤ ꯃꯄꯥꯅ, ꯅꯅꯥꯎ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯥ? ꯁꯦ ꯕꯕꯥꯗ ꯍꯥꯏꯌꯣ, ꯅꯠꯇꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯅ ꯋꯥ ꯍꯪꯂꯨꯕ ꯑꯗꯨꯗ ꯅꯅꯥꯎ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯅꯥꯎꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎꯒꯤ ꯃꯃꯥꯗꯨ ꯀꯟꯅ ꯀꯞꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯀꯔꯤꯒꯤ ꯃꯥꯕꯨ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕ ꯂꯩꯕꯒꯤꯅꯣ? ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯕꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯅꯥꯎ ꯐꯝꯂꯝꯕꯗꯒꯤ ꯇꯨꯊꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯔꯣꯍꯤꯠ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯈꯤ ꯑꯗꯨꯒ ꯋꯥꯟꯊꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯅꯅꯥꯎꯕꯨ ꯂꯥꯏꯀꯠꯅꯒꯗ꯭ꯔꯥ, ꯔꯣꯍꯤꯠꯄꯨ ꯂꯥꯏꯀꯠꯅꯒꯗ꯭ꯔꯥ ꯀꯣꯛ ꯉꯥꯎꯅꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯈꯤꯛꯂꯨꯕꯗ ꯔꯣꯍꯤꯠ ꯀꯟꯅ ꯂꯥꯎꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯖꯤꯄꯣꯂꯤꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯅ ꯆꯤꯛꯀꯦ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯖꯤꯄꯣꯂꯤꯅ ꯃꯈꯨꯠꯅ ꯏꯟꯊꯣꯛꯈꯤ꯫ ꯃꯥꯅ ꯃꯈꯨꯠꯅ ꯉꯥ ꯎꯕꯒꯤ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯑꯣꯏꯅ ꯆꯤꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯐꯥꯍꯧꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅꯗꯤ ꯆꯤꯛꯍꯧꯗ꯭ꯔꯦ꯫ ꯔꯣꯍꯤꯠꯇꯨ ꯖꯤꯄꯣꯂꯤꯗ ꯁꯥꯎꯅ ꯃꯨꯟꯅ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯥꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯅꯥꯎꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯕꯣꯝ ꯕꯣꯝ ꯇꯨꯔꯛꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯀꯤꯕꯅ ꯂꯣꯏꯅꯔꯦ꯫ ꯃꯈꯣꯏꯗꯁꯨ ꯕꯨꯠ ꯑꯗꯨ ꯆꯪꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯤꯕꯗꯒꯤ ꯃꯌꯨꯝ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯅꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯕꯨꯠ ꯆꯪꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯧꯔꯣ, ꯅꯈꯣꯏꯗꯁꯨ ꯆꯪꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯍꯟꯅꯈꯤꯅꯕ ꯇꯧꯅꯔꯛꯄꯗ ꯕꯨꯠ ꯆꯪꯂꯤꯕ ꯔꯣꯍꯤꯠꯅ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯔꯦ꯫ ꯔꯣꯍꯤꯠꯁꯨ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯩ ꯋꯥꯔꯦ, ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯈꯣꯏ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯅꯣ, ꯑꯩꯕꯨ ꯄꯣꯊꯥꯍꯜꯂꯣ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯕꯒꯨꯝ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕ ꯅꯅꯥꯎ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯅꯥꯎꯒꯤ ꯃꯃꯥꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯅꯥꯎꯒꯤ ꯃꯃꯥ ꯑꯗꯨ ꯏꯃꯨꯡ ꯌꯧꯗꯨꯅ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯌꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯀꯣꯏꯆꯠ ꯆꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯅꯅꯥꯎꯒꯤ ꯃꯃꯥꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯅꯥꯎꯒꯤ ꯃꯃꯥꯅ, ꯍꯩꯃꯥ, ꯏꯆꯥꯊꯣꯏ, ꯀꯩꯗꯧꯔꯦ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯣ?
ꯕꯕꯥꯒ ꯂꯩꯔꯨꯆꯣ ꯌꯥꯗ꯭ꯔꯣ ꯅꯅꯥꯎꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯅꯥꯎꯒꯤ ꯃꯃꯥ ꯑꯗꯨ ꯏꯉꯛ ꯉꯛꯂꯒ ꯂꯩꯍꯧꯈꯤ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯜꯂꯝꯂꯦ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗ ꯐꯤꯜꯇꯔ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯌꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯅꯅꯥꯎꯒꯤ ꯃꯃꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯈꯤ ꯅꯅꯥꯎꯒꯤ ꯃꯃꯥꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯄꯥꯟ ꯌꯧꯔꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯕꯣꯛꯅ ꯄꯣꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯅꯥꯎꯗꯨ ꯇꯨꯃꯤꯟꯅ ꯇꯨꯝꯃꯒ ꯂꯩꯔꯝꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯍꯧꯗꯣꯛꯂꯨꯔꯅꯨ ꯀꯩꯅꯣꯝ ꯇꯧꯔꯤꯕꯅꯤ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯊꯤꯕ ꯋꯥꯅꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯅꯅꯥꯎꯒꯤ ꯃꯃꯥꯅ ꯃꯅꯦꯝꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯆꯥ ꯊꯣꯏꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯨꯝꯈꯤꯕ ꯀꯨꯏꯔꯦꯗ ꯉꯁꯥꯏ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯔꯛꯄꯗꯨꯗꯒꯤ ꯑꯩꯅ ꯄꯣꯠꯁꯤꯟꯕꯅꯤ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯅ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯍꯩꯔꯤꯉꯩꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯈꯣꯟ ꯑꯃ ꯇꯥꯏꯅ ꯌꯦꯡꯉꯨꯕꯅꯤ ꯑꯗ ꯃꯥꯁꯦ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯑꯩꯅ ꯕꯣꯕꯣꯛꯀ ꯂꯩꯔꯨꯆꯣ ꯍꯥꯏꯕꯗꯒꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯅꯤ ꯑꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ ꯏꯁꯨ ꯅꯅꯥꯎꯁꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯕꯨꯠ ꯂꯥꯛꯑꯦꯅ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯋꯥꯟꯊꯈ꯭ꯔꯤꯕꯅꯤꯅꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯣꯡꯁꯤꯗ ꯈꯔ ꯊꯨꯅ ꯉꯥꯜꯂꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯅꯥꯎꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯋꯥꯅꯔꯕ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯗꯨꯅ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯖꯤꯄꯣꯂꯤ ꯑꯗꯨ ꯊꯔꯣ ꯑꯣꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯝꯈꯤ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯥꯈꯤ ꯍꯩ ꯖꯤꯄꯣꯂꯤ ꯀꯩꯗꯧꯔꯦ ꯑꯗꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯩ ꯕꯨꯠꯅ ꯍꯥꯠꯀꯗꯧꯔꯦ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯕꯨꯠꯇꯤ ꯀꯔꯥꯏ ꯂꯩꯁꯨ ꯂꯩꯇꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤꯗꯣ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯅ ꯃꯌꯥꯝꯒ ꯐꯝꯂꯒ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯑꯩ ꯃꯄꯥन ꯊꯣꯛꯅꯤꯡꯂꯛꯄꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄꯅꯦ ꯑꯩꯅ ꯃꯄꯥन ꯊꯣꯛꯂꯤꯉꯩ ꯐꯨꯠ 9 ꯋꯥꯡꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯥꯞꯇꯛꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯑꯩꯅ ꯎꯈꯤ ꯑꯩꯅ ꯐꯣꯟ ꯐ꯭ꯂꯥꯁ ꯀꯥꯞꯇꯨꯅ ꯌꯦꯡꯕꯗꯗꯤ ꯂꯦꯞꯄꯝꯗꯦ ꯌꯦꯅꯈꯥꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕ ꯃꯉꯥꯟꯗꯨꯗ ꯍꯥꯏꯐꯦꯠ ꯎꯏ ꯑꯗꯨꯕꯨ ꯃꯌꯦꯛꯇꯤ ꯁꯦꯡꯗꯦ ꯂꯥꯞꯄꯅꯤꯅ ꯑꯗꯨꯗꯒꯤ ꯑꯩ ꯀꯤꯃꯜꯂꯛꯇꯅ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯐꯝꯃꯒ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯧꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯅꯅꯥꯎ ꯀꯩꯗꯧꯔꯒꯦ ꯈꯔ ꯐꯔꯕꯣ ꯃꯌꯥꯝꯗꯤ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯨꯕꯅꯦ ꯃꯗꯨꯗ ꯅꯅꯥꯎꯗꯣ ꯑꯩꯉꯣꯟꯗ ꯐꯠ ꯌꯦꯡꯉꯛꯏ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯄꯨꯡꯄꯥꯛ ꯄꯥꯛꯄꯗꯧꯅꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠꯇꯨꯁꯨ ꯏꯔꯪ ꯂꯪꯒꯩ ꯌꯦꯡꯉꯛꯄꯗꯨꯗꯗꯤ ꯑꯩ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯑꯩ ꯆꯦꯟꯕ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯃꯤ ꯑꯃꯅ ꯌꯥꯜꯂꯛꯄꯗꯒꯤ ꯑꯩ ꯊꯔꯣ ꯑꯣꯜꯂꯒ ꯇꯨꯈꯤ ꯑꯩꯅ ꯇꯨꯔꯤꯉꯩꯗ ꯅꯅꯥꯎꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯔꯛꯏ ꯑꯗꯨꯒ ꯄꯪꯈꯣꯠꯇꯁꯨ ꯈꯣꯠꯂꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯗꯤ ꯑꯩ ꯅꯥꯃꯜꯂꯛꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯕꯅꯤ ꯃꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯅ ꯂꯩꯔꯤꯁꯦ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯅꯠꯇꯦ ꯃꯅꯤꯡꯅꯦ ꯍꯥꯏꯕꯁꯦ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨꯒ ꯅꯅꯥꯎꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯖꯣꯄꯣꯂꯤꯅ ꯃꯌꯥꯝꯗ ꯄꯥꯎ ꯑꯗꯨ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯦ ꯃꯌꯥꯝꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯔꯣꯍꯤꯠ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯌꯥꯅ ꯆꯤꯛꯄ ꯈꯣꯠꯄ ꯇꯧꯔꯛꯏ ꯍꯥꯏꯅ ꯂꯩꯀꯠꯅꯔꯒ ꯑꯃꯨꯛ ꯂꯩꯔꯝꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯋꯥꯕꯅ ꯂꯣꯏꯅꯔꯕꯅꯤ ꯃꯁꯤꯗꯒꯤ ꯔꯣꯍꯤꯠꯄꯨ ꯃꯌꯥꯝꯅ ꯐꯥꯔꯒ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯈꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯤ ꯑꯁꯣꯝꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯄꯗꯒꯤ ꯅꯅꯥꯎꯕꯨ ꯂꯩꯀꯠꯅꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯕꯨꯗꯤ ꯌꯥꯝꯅ ꯋꯥꯕꯤꯔꯝꯂꯒꯅꯤ ꯍꯧꯖꯤꯛ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯆꯦꯟꯗꯅꯕ ꯅꯝꯊꯔꯒ ꯂꯩꯅꯕ ꯂꯥꯏꯁꯣꯟ ꯑꯝꯇ ꯇꯧꯒꯦ
ꯑꯗꯨꯅ ꯀꯥꯇꯤ ꯑꯃꯒ ꯆꯥꯛꯈꯨꯝ ꯁꯨꯝꯆꯤꯠ ꯑꯃꯒ ꯄꯤꯕꯤꯌꯨ ꯑꯩ ꯂꯩꯇꯥꯏꯅꯒꯦ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯅꯥꯎꯒꯤ ꯏꯃꯨꯡꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯕ ꯆꯪꯈꯤ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯉꯥꯛꯇ ꯆꯪꯉꯤ ꯅꯅꯥꯎꯒꯤ ꯃꯄꯨꯅꯦ ꯃꯄꯥꯅꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯤꯒ ꯃꯈꯣꯏ ꯃꯔꯤ ꯆꯪꯉꯛꯏ ꯃꯈꯣꯏꯅ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯒ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯔꯝꯈꯤ ꯁꯨꯃꯥꯡꯗꯅ ꯅꯅꯥꯎ ꯔꯣꯍꯤꯠ ꯖꯤꯄꯣꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯅ ꯆꯥꯛꯁꯪ ꯑꯁꯤꯗ ꯂꯩꯔꯝꯈꯤ ꯏꯃꯨꯡ ꯆꯪꯉꯛꯏꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯒ ꯌꯦꯡꯅꯔꯒ ꯍꯥꯏꯅꯔꯛꯏ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯁꯤꯡꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯗꯥꯏꯅꯦ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯔꯤꯁꯤꯕꯨ ꯀꯩꯗꯧ ꯀꯤꯖꯔꯨꯅꯦꯒꯦ ꯆꯪꯉꯒ ꯌꯦꯡꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯏꯃꯨꯡ ꯆꯪꯉꯛꯏꯕ ꯃꯈꯣꯏ ꯃꯔꯤꯅ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯩꯔꯤꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯅꯈꯣꯏ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯅꯅꯥꯎꯒꯤ ꯃꯄꯥꯅ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯌꯦꯡꯉꯨꯕꯗ ꯃꯤꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯃ ꯃꯈꯣꯏꯅ ꯅꯥꯟꯗꯨꯅ ꯂꯩꯔꯝꯈꯤ इहिंग नाहिंग तैरबा मी मकुक अदुदा नांदुना लैरंबा अदु उबदा ननाउगी मपादु सिदी बुटनिने हाइना लाउरमलगा मपालोमदा कन्ने चेंथोखी मागा लाकमिनरिबा मयाम अदुसु मागी मतुंग इंदुना हा कैनो हाइसिबो हाइदुना चेंथोकनरकले मखोय मरिना ब्रुंग ब्रुंग चेंथोरकपदा सुमांगदा लैरिबा मयाम अदुना कैदौरे हाइना हंगखी मसिदगी ननाउगी मपाना माना उखिबा थिंगरकपसिंग अदु लोइना तमखी मसिदगी माइबा अदुना हाइरखी मयाम करिसु पाखटपिगनु मयाम गी मिता बुट असिना चुरी पारी पाउ उहनबनी अदुना मयाम पाखटपिगनु नखोइगी खोजु लेखाम लेब्रो मदु लेरदी अमता थादोक्सी ओजा माइबा मसाइना हाइबियु याद्रो अस खोजु लेखाम वोक्थोअदि लाइ फतबसिंग असिसु लोइना चेंजखरगदबनीने अस अखोइजी पंखरेदा हाय इबुंगो मधु यादेने हौजिक थागदौरिबा असिसुने मैखु अमदि मनम सुमांग असि यौहनबा यादे मनिंगलोमदगी थारगा चाक्संगदा वोक्थोकदबनी करिगुंबा सुमांग असिदा मनम जरोकलबदी अंगांगसिंग असिदा चंगलिबा बुटसिंग असे चेनखिगदौरिबनी माना चेनखिबदा अंगांगसिंग से यावख्रबदी अदुने हेन्ना थिबा वागदौरिबनीने अदुना अइखोय अइगी ओजादो लाक्ट्रि फाउदी वारसु वाना मयाम गाइमिनसे असुमना माइबा अदुना हाइबगी मतुंग इना ननाउगी युम अदुगी चाक्संग अदुदा खोजु लेकाम ओक्थोखी अदुगा माइबना हाइबा पोटलमसिंग अदु लौथोरकले हंदक्ति चाक्संग अदुदा कैसु थोइदोकपा तौरखिद्रे मसिदगी माइबा अदुना काती अदुना कोरो कोइबा लई अमा चिंखी अदुगा लाइ वोकनरिबा ननाउ रोहित अमदी जेपोली मखोय अहुम लई अदुगी मनुंगदा थमखी अदुगा सुमजित अदु मचेत मचेत छगाइरगा मखोइगी अकोइबदा थमखी मसिदगी तुमिन लैरंबा ननाउदु कप्पा लाउबा तौरखी मसिदा हेन कीबा अमना महाना लाउरइबा खोंजेत अदु नुपीगा नुपागा यानसिनबगी खोंजल ओइना लाउरखी जिपोलिदी लाइ उबगी वा खक्तनी मसादा चंगबा नत्तबनिना ननाउना तौरइबा मो अदुदा यामना कीबना लोइरे महाक्ति किमनबदगी माइबना सिंगिबा लई अदु कांथोअगा चेंथोरखी अदुगा रोहित अमदि ननाउ मखोय अनिदी चेंथोरकपदी लायरदना लेपखटपा फावबा ngамदना लई मनुंग अदुदा उरु उंगलगा लैखी माइबा अदुना जिपोलिसु मनुंग अदुदा थमलिबदु अतै नते महाक्सु बुट वोकनरुबनिना बुटकी साहुम फंगब्रा हाइदुना यिंगथोकपनी अदुबु महाक्ना चेंथोरकपा ngамलिबासिनदी कैसु तौद्रे हाइबा खंखी असुमना असुम हौजिंखिबना नो ngамफुम तौरकले मयाम अदु मागे मयुमदा हन्नखरे अदुगा नौना लाकपा मियोइसिंगना ननाउ अमदी मागे ममानबसिंग अदु संहौरे असुमना हौजिंखिबना अयुक्की पुंग 7 तासिलकपदा ननाउ होइबु लाइकनरिबा माइबा अदुगी ओजा अदु योरकले महाना हेक चौसिलकपदा ननाउ अमदी रोहित कन्न नोगलई अदुगा कपसु कबलखी मसिदगी माइबा अदुना मखोय अनिगी मनाकता चंगअगा मुन्ना यिंगलगा मयामदा हाइरई
ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏ ꯐꯠꯇꯕ ꯁꯥꯗꯣꯡꯂꯦ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯁꯤꯕꯣ ꯀꯗꯥꯋꯥꯏꯗ ꯑꯣꯛꯅꯔꯛꯄꯅꯣ ꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯛꯄ ꯋꯥꯗꯨꯗ ꯅꯅꯥꯎꯒꯤ ꯃꯃꯥꯟꯅꯕ ꯖꯤꯄꯣꯂꯤꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯗ ꯑꯃꯗꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯎꯈꯤꯕ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯝꯈꯤ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯆꯠꯂꯨꯔꯤꯕꯅꯣ ꯃꯐꯝ ꯑꯗꯨꯗꯤ ꯕꯨꯠ ꯐꯠꯇꯕ ꯊꯣꯛꯄꯅꯤ ꯅꯈꯣꯏꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯂꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯆꯩꯅꯔꯛꯏ ꯑꯗꯨꯕꯨ ꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯍꯧꯈ꯭ꯔꯦ ꯆꯩꯕꯤꯔꯨꯔꯅꯨ ꯃꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯆꯠꯇ꯭ꯔꯒ ꯉꯔꯥꯡ ꯈꯛꯇꯪ ꯈꯪꯆꯠ ꯆꯠꯂꯨꯔꯤꯕꯗꯣ ꯀꯧꯕ ꯑꯃ ꯌꯥꯎꯕꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯌꯦꯡꯖꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯤꯄꯣꯂꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝ ꯃꯈꯣꯏꯗ ꯆꯪꯂꯤꯕ ꯕꯨꯠ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯒꯤ ꯊꯋꯥꯏꯅꯤ ꯃꯍꯥꯛ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯄꯣꯠꯂꯣꯏꯈꯤꯗꯕꯗꯒꯤ ꯉꯁꯤ ꯃꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯝꯗꯧꯕ ꯇꯥꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯐꯔꯛꯂꯔꯣꯏꯗ꯭ꯔꯣ ꯐꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯏꯆꯥꯁꯤꯡꯁꯦ ꯑꯋꯥꯕ ꯀꯣꯛꯂꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯍꯥꯟꯅ ꯅꯅꯥꯎꯈꯣꯏꯕꯨ ꯂꯥꯏꯀꯠꯅꯔꯝꯕ ꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤꯡꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯣꯖꯥ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯑꯣꯖꯥ ꯃꯈꯣꯏꯗ ꯇꯥꯏꯌꯦꯅ ꯁꯣꯛꯄ ꯌꯥꯗꯕꯅꯤ ꯍꯦꯛꯇ ꯕꯦꯔꯥ ꯀꯥꯕꯅꯤ ꯑꯣꯖꯥ ꯑꯩꯁꯨ ꯁꯤꯒꯦ ꯇꯧꯔꯨꯔꯕꯅꯤ ꯍꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯂꯥꯏ ꯈꯣꯏꯔꯨꯝꯅꯕ ꯇꯧꯁꯤ ꯇꯥꯏꯔꯦꯟ ꯃꯅꯥ ꯃꯇꯣꯟ ꯌꯥꯎꯕ 3 ꯍꯩ ꯃꯅꯝ ナꯏꯕ 1 ꯂꯩ ꯑꯉꯥꯡꯕ 3 ꯑꯗꯨꯒ ꯌꯦꯇꯨꯝ 1 ꯏꯁꯤꯡ ꯈꯨꯖꯥꯏ 1 ꯌꯥꯡꯀꯣꯛ 1 ꯑꯗꯨꯒ ꯃꯩ 1ꯒ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯥꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯆꯪꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯅꯔꯦ ꯑꯗꯨꯒ ꯄꯣꯔꯛꯇꯨꯅ ꯄꯤꯔꯦ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯍꯩ ꯑꯗꯨ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯅꯣꯏꯈꯥꯏꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯅꯥꯎ ꯑꯃꯗꯤ ꯔꯣꯍꯤꯠꯇ ꯃꯅꯝ ꯅꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯅꯥꯎ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯛꯏ ꯑꯗꯨꯒ ꯁꯥ ꯉꯥꯅ ꯉꯪꯕꯗꯧꯅ ꯉꯪꯉꯛꯏ ꯃꯥꯏꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯂꯒ ꯆꯩꯈꯥꯏꯔꯛꯄꯗ ꯅꯅꯥꯎ ꯑꯃꯗꯤ ꯔꯣꯍꯤꯠꯇꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯍꯦ ꯃꯥꯏꯕ ꯅꯪ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯇꯧꯒꯦ ꯈꯟꯒꯅꯨ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯃꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯅꯪꯒꯨꯝꯕ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥ ꯑꯩꯒꯤ ꯏꯈꯨꯠꯇ ꯃꯥꯏꯊꯤꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯅꯤ ꯍꯦ ꯃꯥꯏꯕ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ ꯑꯩꯈꯣꯏ ꯁꯨꯍꯟꯍꯜꯂꯣꯏ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯒ ꯔꯣꯍꯤꯠ ꯑꯃꯗꯤ ꯅꯅꯥꯎꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯒ ꯈꯟꯅꯔꯛꯈꯤ ꯃꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯥꯅ ꯅꯣꯏꯈꯥꯏꯈꯤꯕ ꯍꯩ ꯑꯗꯨꯗ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ ꯌꯦꯇꯨꯝ ꯑꯗꯨꯅ ꯍꯩ ꯑꯗꯨꯗ ꯍꯦꯛ ꯊꯤꯟꯕꯗ ꯅꯅꯥꯎ ꯑꯃꯗꯤ ꯔꯣꯍꯤꯠꯇꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯀꯟꯅ ꯀꯞꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯏꯕ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯅꯕ ꯇꯧꯔꯛꯏ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯇꯨꯝ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯔꯣ ꯑꯣꯜꯂꯒ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯍꯦ ꯃꯥꯏꯕ ꯑꯩꯈꯣꯏ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯅꯪꯒꯤ ꯌꯦꯇꯨꯝ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯅꯈꯣꯏ ꯀꯔꯤꯒꯤ ꯁꯔꯒ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯅꯈꯣꯏ ꯂꯩꯔꯤꯕꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯔꯛꯎ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯅꯅꯥꯎꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯅꯍꯥꯟꯋꯥꯏꯗ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯑꯩ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 2 ꯁꯨꯔꯛꯄ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯗ ꯀ꯭ꯂꯥꯁ 10 ꯅꯨꯄꯥ ꯈꯔꯅ ꯑꯩꯉꯣꯟꯗ ꯀꯔꯟ ꯇꯥꯕ ꯍꯧꯔꯛꯏ ꯑꯩꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤ
ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯩ ꯏꯊꯟꯇ ꯇꯣꯏꯂꯦꯠ ꯆꯠꯈꯤ꯫ ꯃꯇꯝꯗꯨ ꯀꯩꯁꯨ ꯊꯦꯡꯗ꯭ꯔꯤ, ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7:30 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯅ ꯇꯣꯏꯂꯦꯠ ꯆꯪꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯍꯦꯛ ꯇꯥꯕ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯈꯤ, ꯑꯗꯨꯒ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯑꯃꯝꯕ ꯑꯗꯣꯝꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯩ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯦ ꯈꯪꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯜꯂꯤꯕ ꯈꯨꯠ ꯑꯗꯨꯗ ꯌꯥꯅ ꯀꯟꯅ ꯆꯤꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯨꯠꯇꯨ ꯅꯥꯕꯗꯒꯤ ꯊꯥꯗꯣꯔꯛꯄꯗ ꯑꯩꯅ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯅꯕ ꯂꯥꯎꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯩꯈꯣꯏꯒꯤ ꯇꯤꯡꯒꯤ ꯁꯥꯅꯅꯕ ꯊꯝꯕ ꯆꯦꯛ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯑꯔꯣꯏꯕ ꯄꯨꯟꯁꯤ ꯑꯣꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯅꯝꯃꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯕꯤꯈꯤ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕ ꯃꯥꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯑꯗꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯅꯥ ꯈꯪꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯎꯈꯤ, ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯁꯨ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯎꯍꯧꯈꯤ꯫ ꯃꯈꯣꯏꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯐꯥꯅꯅꯕ ꯇꯥꯟꯅꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯇꯨꯡ ꯍꯜꯂꯒ ꯀꯟꯅ ꯆꯦꯟꯕꯗ ꯚꯥꯞ ꯑꯣꯏꯍꯧꯗꯕꯗꯒꯤ ꯃꯥꯅ ꯂꯦꯞꯄꯤꯕ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝꯗ ꯆꯦꯟꯕꯗ ꯗꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯏꯔꯣꯝ ꯑꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯃꯊꯛꯇꯒꯤ ꯇꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯧꯊꯈꯤ, ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯆꯧꯕ ꯀꯣꯞ ꯑꯃ ꯇꯧꯔꯒ ꯏꯕꯥꯅꯤꯃꯛ ꯐꯨꯝꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯏꯉꯝ ꯑꯃꯠꯇ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ꯫ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯌꯥꯎꯅ ꯊꯤꯈꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯨꯝꯖꯤꯟꯈꯤꯕꯅ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯩꯕꯥꯛ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯕ ꯏꯃꯥꯟꯅꯕꯤ ꯑꯃꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯃꯊꯪ ꯍꯥꯠꯈꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇ꯭ꯔꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯥꯇꯃꯥ ꯑꯣꯏꯅ ꯎꯕꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯤꯡꯗꯨꯅ ꯐꯠꯇꯅ ꯎꯔꯤꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯐꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯪ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯗꯒꯤ ꯂꯩꯕ ꯉꯝꯗꯗꯨꯅ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯏꯒꯣꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯏꯉꯝ ꯇꯧꯕꯤꯅꯕ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯆꯪꯖꯈꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯅ ꯎꯕꯤꯗꯨꯅ ꯀꯤꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯗꯨꯅ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯇꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯊꯋꯥꯏ ꯑꯗꯨꯗ ꯍꯪꯂꯒ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯀꯧꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯧꯈꯥꯏꯈꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯁꯔꯥꯡ ꯈꯔ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯨꯁꯤꯡ ꯑꯗꯨ ꯄꯣꯠꯂꯣꯏꯈꯤ, ꯑꯗꯨꯒ ꯅꯅꯥꯎ ꯑꯃꯗꯤ ꯔꯣꯍꯤꯠꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯂꯣꯏꯈꯤꯕꯗꯒꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯅꯥꯎ ꯂꯥꯏꯕꯨ ꯎꯁꯤꯠꯇꯕ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯈꯤ꯫ ꯅꯅꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ
सोखिबा लानखिबा वहाई वता कया यावरबसु ताबिरिबसिंगना पुक्चेल चावना ngakpigani